ꯏꯃꯥ, ꯄꯥꯕꯨꯡꯗ ꯇꯦꯕꯜ ꯐꯦꯟ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯁꯨꯡꯇꯥ ꯇꯥꯗꯦꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯁꯥꯏꯌꯦ. ꯑꯗꯨꯒ ꯁꯥꯟꯅꯔꯨꯔꯒ ꯍꯜꯂꯛꯄꯗꯁꯨ ꯃꯊꯛꯇ ꯊꯥꯔꯤꯕ ꯐꯦꯟ ꯑꯁꯤꯅ ꯀꯩꯁꯨꯝ ꯏꯪꯕ ꯌꯧꯗꯦ. ꯇꯦꯕꯜ ꯐꯦꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯄꯥꯕꯨꯡꯅ ꯁꯨꯡꯇꯥ ꯇꯥꯗꯦꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ? ꯑꯁꯦꯡꯕꯅꯤ ꯏꯃꯥ, ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯥꯏꯌꯦ ꯖꯨꯟ ꯃꯅꯨꯡꯁꯤꯗ. ꯏꯃꯥꯟꯅꯕꯉꯩꯗꯤꯅꯦ ꯃꯌꯨꯝꯗ ꯇꯦꯕꯜ ꯐꯦꯟ ꯊꯥꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯕ. ꯄꯥꯕꯨꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯌꯨꯕ, ꯇꯦꯕꯜ ꯐꯦꯟ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯗꯨꯅ. ꯍꯥꯏ ꯑꯩꯁꯨ ꯁꯥ. ꯖꯥꯔꯦ ꯅꯈꯣꯏ. ꯅꯃꯥꯒ ꯅꯄꯥꯒꯇꯅꯦ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ. ꯅꯄꯥꯗꯨꯅꯅꯦ ꯍꯥꯏꯔꯤꯕꯗꯨꯅꯤꯅꯦ, ꯑꯣꯂꯥꯡ ꯊꯥꯁꯤꯅꯅꯦ ꯀꯟꯅ ꯃꯩ ꯍꯧꯅ ꯁꯥꯔꯛꯇ꯭ꯔꯤꯉꯩꯗ ꯁꯣꯏꯗꯅ ꯅꯈꯣꯏꯒꯤ ꯇꯦꯕꯜ ꯐꯦꯟꯗꯣ ꯂꯩꯕꯤꯒꯅꯤ ꯍꯥꯏꯕꯅꯤ. ꯄꯩꯁꯥ ꯈꯔ ꯂꯩꯇꯗꯅ ꯇꯧꯕꯅꯤꯅꯦ. ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯅꯈꯣꯏꯕꯣ. ꯄꯩꯁా ꯈꯔ ꯐꯪꯕꯒ ꯅꯄꯥꯅ ꯇꯦꯕꯜ ꯐꯦꯟꯗꯣ ꯁꯣꯏꯗꯅ ꯂꯩꯖꯅꯤꯁꯦ. ꯃꯁꯨꯁꯤꯡꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ. ꯆꯦ ꯅꯈꯣꯏꯁꯨ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ. ꯅꯪ ꯄꯥꯕꯨꯡ ꯂꯥꯛꯄꯒꯅꯦ ꯏꯃꯥ ꯁꯣꯏꯗꯅ ꯍꯥꯏꯒꯦ. ꯍꯌꯦꯡꯃꯛ ꯆꯠꯇꯅꯅꯦ ꯇꯦꯕꯜ ꯐꯦꯟꯗꯣ ꯑꯃ ꯂꯧꯔꯨꯅꯅꯕꯒꯤꯗꯃꯛꯇ. ꯉꯁꯤꯒꯤꯗꯤꯅꯦ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ. ꯏꯃꯥ ꯆꯥꯛ ꯈꯥꯏꯗꯣꯛꯑꯝꯃꯒꯦ. ꯏꯃꯥ, ꯅꯨꯃꯤꯠꯀꯤ ꯍꯋꯥꯏ ꯊꯣꯡꯉꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩ ꯍꯋꯥꯏ ꯊꯣꯡꯕꯒ ꯑꯃꯠꯇ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯩ ꯍꯋꯥꯏ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ. ꯅꯨꯃꯤꯠꯀꯤ ꯍꯋꯥꯏꯇ ꯊꯣꯡꯉꯤ. ꯉꯥꯒꯗꯨꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯊꯣꯡꯉꯨꯗꯅ. ꯆꯤꯀꯟꯒꯗꯣ ꯑꯩ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ. ꯅꯄꯥ ꯂꯥꯛꯑꯒꯅꯦ ꯑꯩ ꯍꯥꯏꯒꯦ, ꯌꯦꯟꯗꯣ ꯂꯩꯕꯤꯔꯨꯅꯨ ꯍꯥꯏꯗꯅ. ꯍꯧꯖꯤꯛꯀꯤꯗꯤ ꯍꯋꯥꯏ ꯊꯣꯡꯕꯁꯦ ꯑꯣꯏꯅ ꯁꯨꯝ ꯆꯥꯔꯣ. ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯇꯧꯔꯦꯀꯣ ꯅꯈꯣꯏ ꯑꯅꯤꯁꯦ. ꯉꯁꯤꯗꯤꯅꯦ ꯑꯩꯒꯤ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯄ ꯁꯣꯏꯗ꯭ꯔꯦ. ꯆꯥꯛꯆꯥ ꯃꯥꯡꯗ ꯐꯝꯃꯒ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯅꯕ꯭ꯔꯥ? ꯌꯥꯡꯅ ꯆꯥꯊꯣꯛꯑꯣ. ꯑꯗꯨꯒꯅꯦ ꯍꯨꯃꯥꯛ ꯇꯧꯊꯣꯛꯑꯣ. ꯆꯥꯔꯣ. ꯂꯥꯏꯔꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯤꯛꯂꯕ ꯀꯥ ꯑꯃꯒꯤ ꯄꯤꯛꯂꯕ ꯐꯃꯨꯡ ꯑꯃꯗ ꯔꯥꯖꯦꯁ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯨꯝꯂꯝꯃꯤ꯫ ꯑꯍꯤꯡꯗ ꯐꯦꯟ ꯑꯗꯨ ꯇꯞꯃꯟꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯃꯥꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯐꯦꯟꯁꯦ ꯀꯩꯒꯤꯅꯣ ꯁꯨꯛꯌꯥꯝ ꯇꯞꯄꯤꯁꯤꯕꯣ? ꯐꯦꯟꯁꯦ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯂꯥꯛꯇꯦ ꯍꯥꯏꯕ. ꯅꯪꯒꯟꯁꯦ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠꯂꯦ. ꯐꯦꯟꯁꯤꯁꯨ ꯃꯜꯂꯕ ꯐꯦꯟꯅꯤꯅꯦ. ꯆꯍꯤ ꯀꯌꯥ ꯑꯃ ꯍꯨꯝꯅꯔꯕꯅꯤꯅ ꯃꯄꯥꯡꯒꯜꯒ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕꯅꯤꯅꯦ. ꯅꯄꯥꯗ ꯑꯁꯤꯃꯇ ꯁꯤꯜꯂꯨ ꯍꯥꯏꯕ ꯃꯥꯁꯨ ꯍꯦꯛ ꯉꯝꯗꯦꯗꯣ. ꯍꯌꯦꯡ ꯍꯥꯏꯒꯦꯁꯦ ꯏꯆꯥ. ꯉꯁꯤꯗꯤꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯤ. ꯃꯃꯥ ꯍꯨꯃꯥꯏ ꯍꯨꯝꯕꯤꯒꯦꯀꯣ. ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯏꯆꯥ, ꯊꯦꯡꯉꯦ. ꯑꯍꯤꯡꯗꯨꯃꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯤꯡꯉꯥꯏ ꯑꯃꯨꯛ ꯍꯧꯔꯛꯏ꯫ ꯉꯁꯤꯗꯤꯅꯦ ꯍꯜꯂꯛꯄꯗꯅꯦ ꯇꯦꯕꯜ ꯐꯦꯟ ꯑꯃ ꯂꯩꯔꯛꯀꯗꯕꯅꯤ. ꯑꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯃꯠꯇ ꯇꯨꯝꯕ ꯌꯥꯗꯦ. ꯏꯁꯥꯁꯦ ꯁꯥꯕꯅ ꯐꯦꯟꯅꯤ ꯍꯥꯏꯅ ꯍꯨꯝꯕꯣꯏ ꯍꯨꯝꯗꯣꯏꯕ ꯃꯈꯣꯟ ꯑꯃ ꯍꯧꯔꯤꯕ. ꯑꯩꯗꯤ ꯍꯥꯏꯁꯤꯅꯤꯀꯣ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯇꯦꯕꯜ ꯐꯦꯟ ꯑꯃ ꯄꯣꯔꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯄꯥꯕꯨꯡ. ꯍꯣꯏ ꯏꯆꯥꯇꯣꯝꯕꯤ. ꯍꯣꯔꯦꯟꯅꯦ ꯄꯥꯕꯨꯡ ꯊꯕꯛ ꯍꯜꯂꯛꯄꯗꯅꯦ ꯁꯣꯏꯗꯅ ꯐꯦꯟꯗꯣ ꯑꯃ ꯂꯧꯔꯛꯅꯕ ꯇꯧꯒꯦ. ꯏꯆꯥꯕꯨ ꯌꯥꯝꯅ ꯑꯣꯂꯥꯡꯕꯔꯅꯦ? ꯑꯩ ꯃꯃꯥ, ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯀꯨꯍꯥꯒꯤꯅꯦ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯈꯔ ꯄꯤꯊꯛꯎꯅꯦ. ꯃꯈꯣꯏꯁꯦ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯑꯣꯏꯒꯅꯤꯅꯦ ꯅꯪꯕꯨ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯊꯣꯛꯎꯈꯤꯒꯦ. ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯑꯉꯥꯡꯁꯤꯡꯁꯦ ꯌꯦꯡꯉꯨ ꯃꯃꯥ. ꯇꯣꯝꯕꯤꯒꯤ ꯃꯄꯥ ꯑꯗꯨ ꯃꯍꯧꯁꯥꯒꯨꯝꯅ ꯈꯣꯡꯎꯞ ꯁꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ, ꯇꯥꯗꯕꯨ ꯑꯁꯣꯝꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎ. ꯈꯣꯡꯎꯞ ꯁꯦꯡꯕꯤꯕ ꯂꯥꯛꯄ꯭ꯔꯥ? ꯈꯣꯡꯎꯞ ꯁꯦꯡꯕꯤꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯁꯣꯝꯗ ꯆꯪꯁꯤꯟꯕꯤꯔꯛꯎ ꯇꯥꯗ. ꯀꯗꯥꯏꯗꯒꯤ ꯈꯣꯡꯎꯞ ꯁꯦꯡꯕꯅꯣꯗ ꯍꯧꯖꯤꯛꯄꯨ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ. ꯅꯪꯒꯤꯗꯨꯒ ꯂꯦꯞꯄꯒ ꯑꯩ ꯈꯣꯡꯎꯞ ꯁꯦꯡꯍꯟꯕꯒ ꯉꯝꯄꯣꯟꯇꯦ. ꯅꯨꯡꯁꯥꯅ ꯁꯥꯕꯅ ꯀꯣꯛꯀ ꯉꯥꯎꯔꯀꯥꯟꯁꯤꯗ ꯑꯩ ꯈꯣꯡꯎꯞ ꯁꯦꯡꯕ ꯂꯥꯛꯏ ꯅꯠꯇꯦꯍꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯕꯦꯝꯃꯒꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯀꯁꯇꯃꯔ ꯑꯃꯠꯇ ꯐꯪꯗꯗꯨꯅ ꯃꯈꯨꯠꯇ ꯁꯦꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯩꯕꯨ ꯀꯁꯇꯃꯔ ꯑꯃꯠꯇ ꯐꯪꯗꯦꯕ ꯇꯧꯔꯤꯁꯦ. ꯅꯨꯡꯁꯥ ꯁꯥꯕꯁꯤꯒ ꯀꯅꯥꯃꯠꯇ ꯊꯣꯛꯅꯔꯛꯇꯦ. ꯏꯆꯥꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯐꯦꯟꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯅꯤꯗꯣ ꯌꯨꯝ ꯌꯧꯕꯒ. ꯉꯁꯤꯗꯤ ꯄꯥꯕꯨꯡꯗꯣ ꯐꯦꯟ ꯂꯩꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯀꯣ. ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯅꯤꯌꯦ. ꯇꯦꯕꯜ ꯐꯦꯟꯗꯣ ꯄꯣꯔꯛꯑꯗꯤ ꯑꯁ ꯏꯪꯕꯅ ꯂꯣꯏꯔꯅꯤ ꯉꯁꯤꯗꯤ. ꯃꯃꯥ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯌꯥꯡꯅ ꯄꯨꯊꯣꯔꯛꯑꯣ. ꯅꯨꯡꯁꯥ ꯁꯥꯕꯁꯤꯒꯅꯦ ꯏꯁꯥꯁꯦ ꯑꯁ ꯋꯥꯕꯅ ꯂꯣꯏꯔꯦ. ꯀꯁꯇꯃꯔꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯉꯁꯤꯗꯤ. ꯄꯩꯁꯥ ꯑꯃꯠꯇ ꯇꯥꯗꯦ. ꯈꯪꯗꯦꯗ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯦ. ꯂꯥꯏꯔꯕ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅꯅꯦ ꯀꯔꯤꯃꯠꯇ ꯎꯕꯤꯗ꯭ꯔꯕ ꯈꯪꯗꯦ. ꯆꯠꯂꯣ, ꯏꯁꯤꯡ ꯑꯏꯪꯕ ꯈꯔ ꯄꯨꯊꯣꯔꯣ. ꯑꯗꯨꯒꯅꯦ ꯑꯩ ꯑꯃꯨꯛꯇ ꯏꯔꯨꯖ ꯃꯥꯏꯊꯖꯒꯦ. ꯁꯥꯕꯅ ꯏꯁꯥꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯑꯦ꯫ ꯄꯥꯕꯨꯡꯅ ꯇꯦꯕꯜ ꯐꯦꯟ ꯂꯩꯔꯛꯀꯅꯤ ꯍꯥꯏꯅ ꯗꯗꯥꯒ ꯑꯩꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯨꯔꯦ. ꯉꯁꯤꯁꯨ ꯂꯩꯔꯛꯇ꯭ꯔꯕ.
ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒ ꯗꯗꯥꯒꯅꯦ ꯆꯦꯇꯣꯟ ꯍꯣꯏꯗ ꯁꯥꯟꯅꯔꯨꯒꯦ ꯃꯣꯏꯗꯗꯤ AC ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯏꯪꯉꯝꯒꯅꯤ ꯑꯩꯒ ꯗꯗꯥꯒ ꯃꯣꯏꯗ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛꯇꯪ ꯃꯆꯥ ꯊꯣꯏꯕꯤ ꯅꯟꯗꯣꯆꯥꯒꯤꯗ ꯆꯠꯀꯗꯧꯕꯗꯣ ꯆꯠꯄꯨꯗꯤ ꯆꯠꯂꯨ ꯍꯥꯏꯕꯕꯨ ꯅꯟꯗꯣꯆꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯅꯦ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯣ ꯅꯆꯤꯟ ꯅꯅꯥꯎ ꯏꯪꯊꯔꯒꯅꯦ ꯂꯥꯛꯎꯀꯣ ꯌꯥꯝꯅ ꯀꯨꯏꯅ ꯂꯩꯔꯛꯀꯅꯨ ꯃꯤꯅ ꯉꯥꯡꯅꯕ ꯊꯕꯛ ꯇꯧꯒꯅꯨ ꯁꯣ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯑꯣꯂꯥꯡꯃꯟꯈꯤꯕꯗꯒꯤ ꯃꯟꯗꯣꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯏ ꯁꯥꯟꯅꯕ ꯂꯥꯛꯏꯔꯣ? ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯁꯥꯟꯅꯔꯁꯤ ꯂꯥꯛꯑꯣ ꯑꯩꯗꯤꯅꯦ ꯑꯣꯂꯥꯡꯕꯁꯤꯗ AC ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯍꯜꯂꯕꯅꯤ ꯃꯃꯥꯅ ꯃꯄꯥꯟꯗꯒ ꯑꯃꯠꯇ ꯊꯣꯛꯍꯟꯗꯦ ꯁꯥꯎꯅꯤꯡꯕꯅ ꯑꯩꯁꯨ ꯂꯩꯔꯝꯃꯤꯅꯤ ꯅꯣꯏ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯆꯦꯇꯣꯟ ꯑꯩ ꯅꯨꯡꯁꯥꯗ ꯂꯥꯛꯄꯒꯤ ꯀꯅꯥꯎꯁꯦ ꯀ꯭ꯔꯛ ꯀ꯭ꯔꯛ ꯂꯥꯎꯔꯦ ꯅꯣꯏꯒꯤ ꯐ꯭ꯔꯤꯖꯀꯤ ꯑꯏꯪꯕ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯊꯛꯀꯦ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯤꯖꯀ ꯑꯝꯇ ꯂꯩꯇꯕꯅꯤꯅꯅꯦ ꯏꯁꯤꯡ ꯑꯏꯪꯕꯒ ꯑꯝꯇ ꯊꯛꯄ ꯐꯪꯗꯦ ꯐ꯭ꯔꯤꯖꯀꯤ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯊꯛꯀꯦ ꯆꯦꯇꯣꯟ꯫ ꯆꯟꯕꯤ ꯃꯣꯏꯒꯤ ꯁꯣꯐꯥꯁꯤꯗꯤ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤꯌꯦ ꯃꯣꯟ ꯃꯣꯟꯒ ꯂꯥꯎꯔꯤ ꯑꯩꯈꯣꯏꯒꯤꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯡꯉꯥꯏꯃꯟꯕꯗꯒꯤ ꯁꯣꯐꯥꯗ ꯃꯈꯣꯡ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯟꯕꯤ ꯏꯁꯤꯡ ꯑꯏꯪꯕꯒꯤ ꯃꯍꯨꯠꯇꯅꯦ ꯁꯦ ꯍꯩ ꯃꯍꯤꯁꯤ ꯑꯣꯏꯅ ꯊꯧ ꯑꯁꯤꯅ ꯍꯦꯟꯅ ꯍꯥꯎꯗꯣꯏꯅꯤ ꯅꯁꯥꯗꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯑꯁꯤ ꯊꯧꯑꯣꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗꯅꯦ ꯄꯞ ꯄꯞ ꯊꯧ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯃꯟꯗꯣꯆꯥ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯑꯕꯦꯝꯃ ꯑꯕꯨꯡꯉꯣ ꯅꯈꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯅꯈꯣꯡ ꯅꯈꯨꯠꯀ ꯊꯥꯡꯒꯠꯂꯒ ꯐꯝꯃꯤꯗꯨꯅ ꯃꯣꯠꯈ꯭ꯔꯕ ꯅꯈꯣꯏꯅ ꯃꯅꯝ ꯅꯝꯊꯤꯈ꯭ꯔꯕ ꯅꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯅꯈꯣꯡ ꯅꯈꯨꯠ ꯊꯥꯡꯒꯠꯅ ꯐꯝꯕꯒꯤ ꯅꯇꯤꯛꯂ ꯌꯥꯝꯅ ꯌꯥꯡꯅ ꯀꯨꯝꯃꯨ ꯆꯠꯂꯨ ꯆꯠꯂꯨ ꯅꯌꯨꯝꯗ ꯍꯜꯂꯣ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ꯫ ꯏꯟꯗꯣꯆꯥ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯑꯣꯂꯥꯡꯃꯟꯕꯗꯨꯒ AC ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯕꯅꯤ ꯈꯣꯡ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯐꯝꯃꯨꯔꯦ ꯁꯣꯏꯈ꯭ꯔꯦ ꯏꯟꯗꯣꯆꯥ ꯑꯩꯈꯣꯏ ꯃꯇꯨꯡ ꯃꯅꯥꯎ ꯑꯇꯩ ꯇꯧꯖꯔꯔꯣꯏꯌꯦ꯫ ꯅꯪꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯣ ꯑꯩꯒꯤ ꯁꯣꯐꯥꯁꯦ ꯃꯣꯠꯍꯜꯂꯝꯃꯤꯁꯦ ꯅꯪ ꯅꯃꯥꯟꯗꯨꯅ ꯂꯥꯛꯑꯒ ꯁꯨꯔꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯑꯩꯅ ꯁꯨꯗꯣꯔꯤꯕꯅꯤꯅꯦꯍꯦ ꯆꯠꯂꯨ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯁꯤꯡꯗꯣ ꯌꯥꯝ ꯌꯥꯡꯅ꯫ ꯏꯃꯥ ꯉꯁꯤꯅꯦ ꯏꯟꯗꯣꯝꯆꯥꯅꯅꯦ ꯃꯥꯒꯤ ꯁꯣꯐꯥ ꯑꯗꯨꯗ ꯈꯣꯡ ꯈꯨꯠ ꯊꯥꯡꯒꯠꯇꯅ ꯐꯝꯃꯤ ꯍꯥꯏꯗꯅ ꯀꯌꯥꯝ ꯊꯤꯅ ꯆꯩꯔꯛꯏ ꯅꯃꯥ ꯅꯄꯥꯅ ꯋꯥꯔꯛꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯩꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯤꯡꯁꯦ ꯌꯥꯝ ꯌꯥꯡꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯏꯅꯤ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯏꯟꯗꯣꯆꯥꯅ ꯑꯩꯈꯣꯏꯗ ꯁꯨꯛꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯤꯁꯤꯕꯨ꯫ ꯑꯁꯦꯡꯕꯅꯤ ꯃꯃꯥ ꯀꯌꯥꯝ ꯊꯤꯅ ꯆꯩꯔꯛꯏ ꯑꯩꯒ ꯆꯟꯒꯗꯤ ꯏꯀꯥꯏꯃꯟꯈꯤꯗꯅ ꯄꯞ 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 ꯂꯥꯛꯑꯕꯅꯤ ꯆꯦꯇꯣꯟꯅ ꯁꯥꯟꯅꯁꯤ ꯍꯥꯏꯗꯅ ꯀꯟꯅ ꯀꯧꯍꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯏꯍꯣꯔꯤꯗꯣ ꯇꯧꯔꯝꯒꯅꯤꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯆꯠꯈꯤꯅꯨ ꯍꯥꯏꯗꯅ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯍꯥꯏꯔꯤꯕꯗꯨꯅꯤ ꯅꯈꯣꯏꯅꯅꯦ ꯑꯣꯂꯥꯡꯉꯤ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕꯁꯤꯅ ꯐꯔꯦ ꯆꯠꯂꯨ ꯏꯃꯨꯡꯗ ꯆꯪꯉꯨ꯫ ꯆꯥꯎꯕꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯅꯕꯁꯨ ꯍꯥꯏꯗꯨꯅ ꯊꯕꯛ ꯊꯤꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯗ ꯑꯩꯕꯨ ꯆꯦꯛꯀꯣꯟꯁꯤꯗ ꯊꯕꯛ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨꯕ ꯌꯥꯝꯅ ꯂꯥꯞꯅ ꯂꯥꯛꯄꯅꯤ ꯏꯆꯦꯇꯣꯝꯕꯤꯅ ꯃꯐꯝꯁꯤꯗ ꯆꯠꯂꯨ ꯁꯣꯏꯗꯅ ꯊꯕꯛ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯇꯥꯗꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯗꯨꯅ ꯊꯕꯛ ꯑꯃꯠꯇꯗꯤ ꯍꯥꯞꯄꯤꯌꯨ꯫ ꯏꯆꯦꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯅꯥꯛꯀꯤꯅꯤ ꯍꯥꯏꯕ ꯐꯔꯦ ꯐꯔꯦ ꯏꯆꯦꯇꯣꯝꯕꯤꯅ ꯊꯥꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯐꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯉꯁꯤꯗꯒꯤ ꯆꯦꯛꯀꯣꯟꯁꯤꯗ ꯆꯦꯛ ꯍꯣꯟꯕꯒꯤ ꯊꯕꯛꯇ ꯑꯣꯏꯅ ꯌꯥꯎꯔꯣ ꯑꯗꯨꯒꯅꯦ ꯑꯩꯒꯤꯗꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯄꯣꯊꯥꯕ ꯊꯕꯛ ꯂꯩꯊꯣꯛꯄꯗꯤ ꯌꯥꯗꯦꯀꯣ ꯐꯖꯅ ꯁꯨꯔꯕꯗꯤ ꯁꯦꯜꯁꯨ ꯐꯖꯅ ꯄꯤꯒꯅꯤ ꯉꯁꯤꯗꯒꯤ ꯆꯦꯛ ꯍꯣꯟꯕꯒꯤ ꯊꯕꯛꯁꯤꯗ ꯑꯣꯏꯅ ꯌꯥꯎꯔꯣ꯫ ꯇꯥꯗꯕꯨ ꯅꯆꯟꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯊꯕꯛ ꯂꯩꯊꯣꯛꯄ ꯇꯧꯖꯔꯣꯏ ꯇꯥꯗ ꯊꯕꯛ ꯁꯨꯔꯤꯕ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯨꯒꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤ ꯑꯗꯨ ꯆꯦꯛꯀꯣꯟꯗ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯊꯕꯛ ꯁꯨꯔꯕꯒꯤ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯇꯦꯕꯤꯜ ꯐꯦꯟ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯖꯈꯤ꯫ ꯇꯥꯗꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯍꯦꯟꯅ ꯍꯥꯞꯄꯤꯔꯒꯗꯤ ꯇꯥꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ ꯏꯆꯥꯁꯤꯡꯒꯤ ꯇꯦꯕꯜ ꯐꯦꯟ ꯑꯃꯠꯇ ꯂꯩꯒꯦ ꯇꯧꯖꯕꯅꯤ꯫ ꯐꯔꯦ ꯅꯪꯅ ꯑꯉꯥꯡꯁꯤꯡꯒꯤ ꯇꯦꯕꯜ ꯐꯦꯟ ꯑꯃ ꯂꯩꯕꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯄꯩꯁꯥꯗꯣ ꯈꯔ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒꯦ ꯑꯗꯨꯕꯨ ꯊꯕꯛꯇꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯄ ꯇꯥꯏ ꯑꯗꯨꯒ ꯅꯃꯣꯟ ꯆꯪꯅ ꯁꯨꯕ ꯇꯥꯏ ꯅꯪꯅ ꯊꯕꯛ ꯅꯃꯣꯟ ꯆꯪꯅ ꯁꯨꯕꯒꯤꯗꯃꯛꯇ ꯑꯩꯅ ꯄꯩꯁꯥꯁꯨ ꯍꯦꯟꯅ ꯄꯤꯗꯣꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯆꯥꯎꯕꯤ ꯑꯗꯨ ꯃꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯟꯅ ꯇꯦꯕꯤꯜ ꯐꯦꯟ ꯑꯃ ꯂꯩꯗꯨꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯕꯨꯡꯉꯣ ꯑꯕꯦꯝꯃ ꯂꯥꯛꯑꯣ ꯃꯃꯥꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯔꯛꯏꯕꯁꯦ ꯌꯦꯡꯉꯣ ꯂꯥꯛꯑꯣ꯫
ꯀꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯅꯈꯣꯏꯕꯨ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯃꯥ ꯂꯥꯛꯑꯦ꯫ ꯑꯕꯦꯝꯃ, ꯅꯪꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯕ ꯇꯦꯕꯜ ꯐꯦꯟꯗꯣ ꯉꯁꯤꯗꯤ ꯃꯃꯥꯅ ꯂꯧꯔꯛꯑꯕꯅꯤ꯫ ꯏꯆꯥꯗꯤ ꯉꯁꯤꯗꯒꯤꯅꯦ ꯇꯦꯕꯜ ꯐꯦꯟ ꯃꯈꯥꯗ ꯇꯨꯝꯃꯗꯕꯅꯤ, ꯑꯣꯂꯥꯡꯉꯔꯣꯏꯗꯕꯅꯤ꯫ ꯑꯕꯨꯡꯉꯣꯒꯤ ꯅꯤꯡꯉꯥꯏꯁꯨ ꯐꯔꯅꯤꯀꯣ ꯉꯁꯤꯗꯒꯤꯗꯤ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯗꯅꯦ ꯅꯈꯣꯏꯅ ꯉꯪꯕꯗꯣ ꯏꯃꯥꯗꯤ ꯇꯥꯕꯗ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯀꯔꯤ ꯇꯧꯅꯤ? ꯎꯄꯥꯏ ꯂꯩꯇꯗꯅ ꯇꯧꯕꯅꯤꯀꯣ ꯏꯆꯥꯁꯥ꯫ ꯁꯦ ꯍꯥꯡꯗꯣꯛꯑꯣꯁꯦ ꯅꯆꯤꯟ ꯅꯅꯥꯎꯅ꯫ ꯑꯁ, ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯃꯥ, ꯉꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯕꯜ ꯐꯦꯟ ꯂꯩꯔꯛꯑꯦ꯫ ꯑꯩꯅ ꯅꯤꯡꯕ ꯊꯨꯡꯉꯦ, ꯉꯁꯤꯗꯒꯤꯗꯤ ꯑꯣꯂꯥꯡꯉꯔꯣꯏ, ꯑꯩꯈꯣꯏꯁꯨ ꯇꯦꯕꯜ ꯐꯦꯟ ꯃꯈꯥꯗ ꯍꯤꯞꯄꯅꯤ꯫ ꯆꯦꯇꯣꯟ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯨ ꯏꯪ ꯏꯪ ꯂꯥꯎꯔꯅꯤ꯫ ꯄꯥꯕꯨꯡ ꯂꯥꯛꯄꯒ ꯑꯩꯗꯤ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯍꯟꯗꯣꯏꯅꯤ꯫ ꯑꯕꯦꯝꯃ ꯑꯗꯨ ꯇꯦꯕꯜ ꯐꯦꯟ ꯑꯗꯨ ꯄꯨꯔꯛꯄꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯥꯟꯅꯖꯔꯝꯃꯤ꯫ ꯑꯁ, ꯅꯨꯡꯉꯥꯏꯔꯦ ꯁꯤ ꯑꯣꯏꯗꯤ ꯗꯗꯥ, ꯏꯁꯥꯀꯁꯦ ꯏꯪ ꯏꯪ ꯂꯥꯎꯔꯤ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯤ ꯇꯨꯝꯕꯗ ꯅꯨꯡꯉꯥꯏꯔꯅꯤ꯫ ꯄꯥꯕꯨꯡ ꯂꯥꯛꯑꯗꯤ ꯑꯩ ꯃꯁꯤ ꯍꯥꯟꯅ ꯌꯦꯡꯍꯟꯗꯣꯏꯅꯤ꯫ ꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯃꯄꯥꯕꯨꯡꯁꯨ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯇꯦꯕꯜ ꯐꯦꯟꯅꯣ ꯑꯁꯤꯅ? ꯀꯅꯥꯅ ꯂꯧꯔꯨꯔꯤꯕꯅꯣ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯄꯤꯈꯤꯗꯦꯗꯅ꯫ ꯍꯩ, ꯁꯦꯡꯅ ꯈꯨꯝꯃꯨ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯂꯧꯔꯛꯂꯤꯕꯅꯣ ꯑꯁꯨꯛ ꯇꯥꯡꯈ꯭ꯔꯕ ꯐꯦꯟꯁꯦ? ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯆꯦꯛꯀꯣꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯨꯔꯦ꯫ ꯃꯇꯝ ꯈꯔꯅꯤ ꯁꯨꯔꯕꯒꯤ ꯃꯇꯨꯡꯗ ꯐꯪꯉꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯉꯁꯤ ꯐꯦꯟ ꯑꯁꯤ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯇ ꯅꯠꯇꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯗꯁꯨ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯏꯌꯦ꯫ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯄꯨꯝꯅꯃꯛ ꯆꯨꯝꯃꯤꯅꯦ ꯃꯃꯥ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇꯪ ꯈꯪꯍꯜꯂꯝꯂꯕꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯒꯗꯕꯅꯤ꯫ ꯐꯔꯦ, ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯂꯣꯠꯂꯒ ꯊꯕꯛꯇꯤ ꯇꯧꯒꯅꯨꯀꯣ꯫ ꯑꯩꯅ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯐꯦꯟ ꯑꯗꯨ ꯂꯩꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯅ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯩꯒ ꯅꯪꯒ ꯑꯃꯠꯇꯅꯤ꯫ ꯑꯕꯦꯝꯃ, ꯑꯕꯨꯡꯉꯣ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯇꯦꯕꯜ ꯐꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯊꯕꯛ ꯁꯨꯕ ꯃꯇꯝꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯐꯗꯦ ꯑꯃꯗꯤ ꯑꯆꯧ ꯃꯆꯥ ꯊꯤꯐꯗꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯊꯥꯒꯠꯆꯔꯤ꯫